Sahi khudingi March nipan asi Nupising-gi Oiba Malemgi Numit haina thorum pangthokni. Thorum asigi haurakpham asi kun suba sahi sagi angan basarukta thokiba senmi singi khongjanga mari lenarabasu United Nations na ihan hanbo oina masak khangba haurakibadi lising ama jamapan humbudra taretani. Sahi khudingi tongan ba kholauga loina pangthokliba thorum asi sahi asigi kholauna for all women and girls rights equality empowerment haibasini. UN ki declaration asina angang nupi yauna nupi singi hakka mari lenena akhanaba miyeng thamduna malemgi thakta ahanbo oina lauthokpani. Lising ama jamapan marbudra mangagi mamang phawbadi domestic violence ka mari lenena aingi oiba thabak lokatpa leibak asi subnatigi tarani thoikhak oirami. Adubu ngasidi domestic violence ki thodok sahum yankai mari da pandam thamduna leibak sama marbudra humdoida aingi oiba thorang lising ama samanga maripu humdoi lokatle. Lising ani tarada subnatagi leibak tara mapan khaktada nupi sing tangdu leitaba amasung soida ngamdabaga mari lenena action plan lokhalamba adusu ngasidi leibak chama tarani thoida lokhatle. Leibak asigi oinasu Prime Minister Narendra Modi gi lising makhada nupi amasung angang nupi singi yaipa thorang kaya paikhatle. Nupi da sakti pidana miyoiba khunaina manglomda sangsinba mapung pharoi haibasi Prime Minister Narendra Modi gi thajabani. Aduna nupi sing sakwaran ba haiba wakhalondagi nupi sing lamjing duna sakwat ba haibasida midyeng thamlaga thabak tawba hokre. Senba sahi lising ani kun manga kun taruki apun ba senpham gi sada nipan dasmik nipan taruk nupi singi khakle. Saliba senba sahi asidadi sada taruk dasmik nipan khakta oikhibani. Nupi da sel thumgi sakti pigidabani haibigi wakhalonda Pradhan Mantri Jan Dhan Yojana amadi Pradhan Mantri Ujwala scheme sing haudoktuna nupi singda hainingai litena khutong saba phanganaba honari. Angang nupi singbu ngak senba masung mahi masin tamba phanganaba pandamda Beti Bachao Beti Padhao scheme haudokpadagi Haryana gi oina subnatagi sahi anigi manungda nupa lising amada nupi sanipan nifu oirambadagi nupi samapan yankhai de hengalle. Narendra Modi gi lising makhada nupi singi yaifanaba paikhatpa thorang singi manungda CBSE Uran scheme Balika Samriddhi Yojana Sukanya Samriddhi Yojana National Scheme of Incentive for Girls of Secondary singba thorang sing paikhatle. State ki thakta Haryana, Madhya Pradesh, Karnataka, Maharashtra, Tamil Nadu na singbada nupi amasung angang nupi singi oiba yaipa thorang kaya leptana paikhatli. Pumnamak asi oiduna su leibak asigi oina nupi singi thak asi adumak hanthana leiri. Hirama manatraga amada nupi singbu tati tawaina tobiba domestic violence hanthadaba ikai khumnaba manghanbiba namja namthek piraba matung hatok pirambagi thodok sing leibak asidadi yamna toina thokli. Haukiba lising ani kunithoi da phongba National Crime Report NCRB gi matung ina sahi aduda nupi lising kuthra mathoi satruk humudra taret namja namthek nikhibigi wafam palli. Masigi manungda wayal chathaduna sairak pikhibigi sangdi subnatagi sada kuntaretagi kunipan phawbadani. Adumoinamak yamna singthaningai oiba wayal amada masagi sahi kuntaruk lom suraba leibak asigi mayai thangba saruktagi miyoi ama angang nupi ama namja namthek naraba matungda hatokpagi maralda pulisna pharaba matung wayal chathaduna sayol ahumgi manungda sibigi sairak pikhi. Manipur gi oina lising ani kun mathoida nupi kuntaruk namja namthek nikhibigi thodok thoki haibigi report lei. Domestic violence ki sangna leibak asigi oina lising ani kun mathoida lakh mari lising kunipan sani humudranipan oibada Manipurda sahum ani oikhi. Nakal amaromda aikhoigi khunaida nupi kaya ama nupagumna imung manungi panjau puri imung manung thakli. Matam amada Sabi lau lau sasi lau kalakpa yami kanjau ba yami mangda tharo lau haina saisak narambadu ngasidi nupi na mang tharaga nupa na tungda chatle. Ngasidi aikhoigi nupi sing tangsebi uri oitre. Yum pubi khunai ngak senbada nupa digi tatana ahakpa thodang lobi oire. Pigliba masa manamda poduna khwangset masi langtuna kaithelda lobukta sensangda amadi yumthong sangduna thabak suduna hingbagi lanthengnaba numidangi matamdana meira sangda thoktuna khul leikai ngak senbigi thodang lobi nupi masing watre. Adubu sahi amagi March nipan amasung December tarani thoina lakpada nupi singbu thagat piba ningsing biba nupi singna khunai sangkutpada lorukhiba thodang sikthabiba natana khunai asina nupi singi awabadi ubide. Nupi amasung angang nupi singbu tati tawaina tobiba madi makhoibu hanthani yengbibigi thodok sing asi aikhoigi khunai rol asina lisang sinna sathaduna lagli. Pisak pikli ngaidigi hoduna imung manungda ani suba thaki miyoi amagumna angang nupi singbu loinarei. Ngamuk pizabadigi hauraga mapi marol thonba mai masin tamba amadi mama mapagi lanthumda leifam thokpa hak phawbada masanupana ahanba khutong saba phangba misak oiri. Kari amuk haigani luhongbagi jatra pubi nupi phawba masanupana hana pokpa nupi oigadabani haibigi sanebi amasu thamsilli.
Leibak asinadi nupida sakti pinaba nari sakti hainadi lauri adubu Women Reservation Bill di pass to bangamdana lady aduna nupigi yaifanaba warep lobada nupising mapung phana saruk yahandri nongmada nupi marifu taruki sangda namza namtheknabigi report label lamda masida beti basao beti parao haribasi thagalaga teki pijabakumbani maming tegi oiba pandam phangdaba thosil amani hairoidra